Online Manipuri numidangi pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau ITLF ta paliba indigenous travel haibasi kanabuno haibasi nagagi CSO singna yengsinba chungani mamang chehigi me ahumdagi thokiba irang asida Manipuri apunba saktam ngngnabagi damak thawaina pontha pikraba athauba athaubi singi mafamda ngasi langban haisoi chara tambagi thoram ama laisang hidenda pangthokre Committee of Forward Club Thongju apunba maira paibi Luf Thongju Peace and Integrity Committee Kiamgai Pig Amadi All Kiamgai Nupi Chauka Tharang Loop Kiamgai Nasilaga Pangthok Liba Thoram Aduda Mahairoi Amadi Arambai Tengolgi Tengoloi Sing Yauna Laikhidraba Thauba Thaubi Singi Mafam Dalang Chara Tamki Thoram Aduga Mari Lainana Piki Convener CH Megachandra Nahai Hwjik2Kib Manipuri irang asina maram oiraga lamdam asida maihorol dagi khunda laita duna leraklaba yellow furup sing tangdu laita daba fibam amada laire Illegal immigrants sing na chingi tongan mafam sing da khundaragli asi chingi yelhomi oiriba pumnamak na mikup na hum sing na leiba mathautai Kukising loop ama oiriba ITLF amadi kotu da palliba indigenous tribal amadi tribal unity haibasi kanabuno haibadu nagagi leiriba CSO sing na yengsinba chungani natrabadi Kuki narco terrorist singi saraulang da yelhomi oiriba naga sing sumalemgi miyam mamangda lana unabagi machak ama oirakani maram aduna Kuki narco terrorist sing na thokliba khongthang sing asidagi tungi mirol amadi Manipuri apunba saktam kannaba yellow furup sing amato oina punsin bagi tangai fadaba adu lakle Constitution ki Article 371C da yauriba tribal miyam protect tobagi khudong chabasi kanana lauribagi haibadu nagagi luchingba singna kupna yengsinba matam oire haina su phongdokhi Makha tarakpa update da recruitment yaw bachakhiba angang ani fajin khraga government da demand torokpa haibasi terrorist ki thawongni amuko Kaithel manbida army recruitment yaw bachakhiba angang ahungi manungda ama rescue tawraga ani na hujik fawa thiba fangdana leiriba asida government of India na lawriba thaudang asi ningba kainingai oire Kuki khulai paiba singna fajin duna thamliba naha ani asi karigumba fatanungda thoklabadi security advisor DGP amadi union home minister na pugadabani haina amuko gi president PH Nandoluwang na phongdokre ngasi amuko poirei marol maira paibi amadi amoba na punna sinduna ngasi kwagathel da leiba amuko gi office ta pangthokhiba pawgi mifam amada wafam asi phongdoladuna nandona makhata na hai Tha sigi kunga tareta SSC gi recruitment yaw bachakhiba naha ahum Kuki khulai paiba singna fajilaga makhoi ahum gi manungda ama khaktamak thadoklaga ani na fajinduna thambagi thawong asi yamna ningba kainingai ni karisu maral leijadaba micham fajinduna thamlaga tongan ba thawong kaya chatharakliba asi terrorist amana chathaba thawong ni Kuki khulai paiba singna faraga hostage oina thamle hariba mafam asi chingi mafam amadani mafam asi central force na khurak hangdana leiraba mafam ni mioi ahum fabada mioi ama kallabanina fariba asi kanano kadai da thamlibano haibasi central force singna khangpam thoi adubu naha ani hojik fawba kanba ngamdana leiriba haibasi achobo hang amani chap manaba mongda chap manaba mafamdagi mioi ahum faraga mioi amana thadoklaga mioi ani fajilaga thamba micham faraga government da demand tawbagi mawong asi kaya thengnarakte tawriba mawong asi government official ama natraga kanagumba ama faraga government da demand tawbo oiragadi maduna tongan wafam amani masidi army gi recruitment yawnaba mamanaba horaga chatkhibani asigumba mioi ba Bu fajilaga thamba haibasidi terrorist ki thawongni nakal amaromdana Union Home Minister Amit Shah gi wahi amana mangkribana ani adugi punsi kanbangamgani haibasi miyam hupna khanglagaba wafamni adubu ngasi fawba wahi amata haidana leiriba asi laibak thibani pumnama asi gi yenglaga karigumba mangkribana ani asi kanbangamdaduna khudong thiba thokiba tarabadi India lengangna Manipur gi irang asi makha chatha hannaba hotnarabani haina lawgani masigi mathakta makhata na tholakpa fafata gi tekchak pumba security advisor DGP amadi India lengangna pugadabani hainasu mahangna makhata na phongdokhi